Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru oiba pau. Manipuri yumbu oidud na pangthokadaba G20 mifangi B20 session ngasidagi Imphal gi City Convention Center da horagani. Mephamasi yawa lagliba delegate singbu miyamna nat ki oiva fizol setuna taramna opinaba Mukhyamantri na apil tawri amashung Pradhan Mantri Narendra Modi na ngasi New Delhi da Economic Times Global Business Summit hogdokani. Manipuri yumbu oiduna pangthokadaba G20 mifangi B20 session ngasidagi horagani ahanba mifam Imphal ge City Convention Center da ngasi nutil pung 3 dagi Mukhyamantri Nongthombam Birena mifam mapu oiduna pangthokpa hogani mifam asida Kendra gi mapantar amasung Shiksha gi Rajya Mantri Dr. Rajkumar Ranjan Singh Kendra gi Commerce and Industries gi Rajya Mantri Som Prakash Saruk yagani Mifam asida Rajya gi Chief Secretary Dr. Rajesh Kumar na Manipur da sel thadanabagi matangda Marik Chumba Warol Singh phungtokani Siza Hospital and Research Institute ki Chairman Masung Managing Director Dr. K.H. Palina Healthcare and Medical Tourism gi matangda wangangani Babina Healthcare and Hospitality Industries Private Limited ki Chairman amasung Managing Director Dr. Thangsam Devali Singh na Tourism amasung Hospitality gi matangda wangangani Handloom Textile amasung ICT gi matangda su tongan bamhusing na wangangani Mifam asida mari lena na piba paujat amada Mukhyamantri Nongthombam Biren hai mifam asida Manipur gi potential kya mireba ki delegates sing da uthokna ba sem sari Manipur asi information technology medical tourism healthcare amasung handloom amadi handicraft na chingba lam kya da thoidok hendokpa potential sing lejai mifam asi yawa lakliba delegates sing bu miyamna nat ki over fizo setuna taramna opinaba Mukhyamantri na apil tawri Mifam asigi matang Imphal ngarang pangthokpa paugi mifam amada Shiksha Mantri Thongnongzam Basanta Kumar na hai G20 asi malengi sakti leraba leba kunna punduna sembani mashina malengi apunba GDP gi chada marpumanga gi thaudang lawri varana hariba G20 asigi presidency ama oina Pradhan Mantri Narendra Modi gi lamjing makhada leba asigi mafung kya da G20 gi mifam sing pangthokpa gi saruk ama oina Manipur da ngasidagi G20 gi mifam pangthokpa hogadabani Mang na hai mifam asing asidagi horaga tha asigi taramapan pauba numit humni chupna pangthokani Manipur da pangthokleba G20 gi mifam asi awang nongpok lamdam da pangthokadaba B20 session gi ihan hanba mifam ni leba kuntaru ki business delegates sing amadi leba kun mari gi diplomats sing mifam asida saruk yagani G20 B20 summit ki yenglaga mifam pangthokadariba mafam sing amadi ate mari lenaba mafam singda G20 ki delegates sing chathok sasin tawbada khudong chahanabagi dama lambi chathok sasin da ahongba khara leiragani hairi Rajya ki Traffic Control Police Wing ki SP na thokpa cherol amada hai City Convention Center Chingmoirong Khonglang anikarak Imphal Hotel ki mamang Ima Kaithel gi akoiba amasung Kenshampa Junction na chingba mafam singda lambi chathok sasin da ahongba khara leiragani None District Headquarters ki Longmai Bazaar se Tangarang Longmai Area Public Convention pangthokre mifam aduna jila asigi manungda leiba primary health center singda doctor amadi staff warpagi khudong chadaba kya thengnariba adu athuba matamda kohanbinaba mari lenaba singda taksinki Numitareni gi oiba dairy farming gi residential training camp amangarang dagi 4000 gi Sanatan Sankritan Vidyalaya da hokre masida lomi chamatarana saruk yari tabiriba pawasi Akasvani Imphal dagini Pradhan Mantri Narendra Modi na ngasi New Delhi da Economic Times Global Business Summit hogdokpagi tharumda wangangani numini ni chuna pangthokadaba mifam asigi timdi resilience influence amasung dominance haibasini mifam asida business leader chani henbana tongan ba mifam nipu da wangangani policy maker academician amasung corporate ki luching basing saruk yagadriba mifam asida sel tungi lamda sinari basing kohnaba wapum kayag matangda kumna khananai nagani Tripura Vidhan Sabha Mikhal gi ngarang vot thadana kibagi changchada marfumato yauki thaudok macha masu khara thokpa natana punyeng bada Mikhal santi oina pangthoki Mukhyamantri Dr. Manisha Ate Mantri Singh amadi hanagi Mukhyamantri Manik Sarkar na chingba saknaraba miyo kyana nganna tharukna vot thadana ki Mikhal asda nupi mireb kungan to yauna punya mireb chani yankai mapana lamba tawnari Marashida Election Commission na Tripura, Meghalaya amasung Nagaland Vidhan Sabha Mikhal ga mari lenina tha asigi taramanga fawig manungda sel oina lupa koti 94 yauna ate nisagi polong kaya marum phagat pangamkre
Meghalaya ख्वाइदगी यामना लुपा कोटी हुम्पु हुमदो हेना फगतकी मथंगदा त्रिपुरादा अनिसुबु ओइना लुपा कोटी निफु मरी लाख हुम्पु तरे फगतकी अदुगा नागालैंडगिना लुपा कोटी 38 लाख 18 फगतकी ngasi phongba pauche singi maru eba pawgidama hojik ngangom kiran leire kiran thagachari Chitrabhanu Manipur yumbu oidana pangthokadaba G20 miphamgi B20 session ngasidagi hawragani haiba pausing Chief Minister na Hot Air Balloon Festival lotion kibagi thoramda saruk yakiba masung makha tana drug phabagi pausing na ngasi phongo pause ayambada maroyo pawina phongnaba ure sana lebakta malemgi delegate singna saruk yaduna G20 summit ngasidagi hawragani कोर्ट लेटपा फिजम सेटपा पुलिसना वेन्यू सिंगाकदोरी हाइना अहान हेडलाइन तौरी पॉपी थादनबा हिल एरियाज कमिटीना अपील तौक्रे हाबा पाउ अमसु पाउची असिगी अहान बलामाइद फोंगली हुयलन पाउदा मणिपुर गवर्नमेंट की अयुक पुंग मापनदगी नुंगथिल पुंग मंगा फाउबगी ऑफिस आवर लोइसंग अयामबगी एम्प्लॉई सिंगना ngakna सत्रे हाइना अहान हेडलाइन तौरी Chief Minister N. Biren Lusingbuna ngasidagi G20 gi mifam hawdoklagani haiba pauna pausi asigani shuba headline tawri pauna phamda state government na B20 session gi sem sabu loikre haina ahan headline tawri security ga conversation thorang marakta purukpa lupa koti ama dasmik manga room gi drug phare haiba pau amana pausi asigani shuba headline tawri Shanghai Express Manipuri da B20 mifam gi sem sabu loire haina ahan headline tawri Manipur tourist ki maru oiba mafam oirekli haiba Chief Minister ki wafamna pausi asigi anishuba headline tawri naharol gi thodangda G20 event ta saruk yab lakadori basing miyamna taramna okpi yu haiba Chief Minister ki wafamna han headline tawri ngasidagi malem gi laiba kulhumdoina saruk yaduna numit humni chupna Manipur da B20 event pangthok lagani haiba Minister Basanta Kumar ki wafamna pausi asigi anishuba headline tawri Isel Express ta ngasidagi Manipur G20 mifam pangthok pahorgani Manipur gi phajaba utsi makal amatagi khongjang sangsin bigano haiba Education Minister gi wafamna ahan headline tawri Irai bakta non local amagi godown dagi nisagi polam phagatle Bishnupur Commando na number 4 kg ama hena phare haiba pauna ahan headline tawri Manipur na yumbu oidona ngasidagi G20 summit pangthok lagani delegate sing taram oksi haiba Chief Minister gi wafamna anishuba headline tawri Imphal Free Press ta awang nopuk lamdam gi oina pangthok kadaba G20 gi ahan session Manipur na yumbu oirgani haina ahan headline tawri drug thingna bahona bada miyamna mateng pangbi haiba Chief Minister Biren gi wafam amana pauchi asigi anishuba headline tawri Shanghai Express English ta Manipur na B20 conference yumbu oina basem sabu loire haiba pauna ahan headline tawri ukrulda isingi awaw mayok na haiba pau amana photo ko konana pauchi asigi anishuba headline tawri People's Chronicle da B20 gi mifam da leibak kulumdena saruk yagadori haiba pauna ahan headline tawri Morning Bell da Raja asina B20 conference yumbu oina ba pung phana sem sare haiba pauna ahan headline tawri Manipur Mail da awang nopok lamdam da pangthok kadaba B20 gi session mari gi manung da ahan session Manipur yumbu oirgane haina ahan headline tawri Hill Sonbin Express da Transport Director na Imphal Tampung bus service lamthakre Jeme CSO singna harawo phongdokre haiba pauna ahan headline tawri Tamilong Times ta None Jilla da Dr. Watliba Singh Thabirakna ba None area gi public convention na government ta taksin khibagi pauna ahan headline tawri Cham Pausia da Tamilong Mahur lambi sema da sokpa lamma pusingna khetipuron pithokna ba taksin khibagi pauna headline tawduna phongli Masona Tharda Dr. Singh Strike na Sanpur District Hospital da anaba sing chawna khudong chada mayok nare haina headline tawri Nation 12 amasung Manipur Express ta su paw sigalonena Minister Basanta Kumar na G20 mifamgi matang da phongdokki wafam singna headline tawduna phongli Chitrabhanu Taga Cheri Kiran Arwebada Maruiba Paw Amukhanna Manipur yumbu oiduna pangthokadaba G20 mifamgi B20 session ngasidegi Imphal ge City Convention Center da horagani mifam asi yawa lagliba delegate singbu miyamna narki over fizol setuna taramna opinaba Mukhyamantri na appeal tawri amashung Pradhan Mantri Narendra Modi na ngasi New Delhi da Economic Times Global Business Summit hongdokani Paul Rizeri